ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ 2014ꯗ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯓꯥ ꯔꯥꯖꯁꯊꯥꯟꯗ ꯕꯤꯖꯦꯄꯤꯒꯤꯗꯃꯛꯇ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟ ꯆꯠꯂꯝꯃꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯏꯂꯦꯛꯁꯟꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯔꯥꯖꯁꯊꯥꯟꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯔꯥꯖꯦꯁꯇ ꯄꯤꯔꯝꯃꯤ꯫ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯔꯥꯖꯦꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯦꯁ ꯌꯥꯝꯅ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯅꯨꯡꯇꯤꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯥꯖꯦꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯂꯝꯕꯤ ꯑꯗꯨ ꯁꯤꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯄꯤꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯁꯤꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝꯕꯤꯔꯣꯝꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯝꯕꯤ ꯑꯗꯨ ꯂꯝꯃꯥꯡꯅꯗꯨꯅ ꯔꯥꯖꯁꯊꯥꯟꯒꯤ ꯂꯩꯈꯪꯂꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯄꯪꯊꯧꯗ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯁꯨ ꯅꯦꯠꯋꯥꯔꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯡ ꯑꯃꯃꯨꯛ ꯒꯥꯔꯤ ꯑꯗꯨ ꯄꯪꯊꯧꯗ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯔꯥꯖꯦꯁꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗꯒꯤ ꯔꯥꯖꯦꯁꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯃ ꯌꯧꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯈꯟꯐꯝ ꯑꯃ ꯈꯪꯈꯤꯗꯦ꯫ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤꯗꯒꯤ ꯃꯈꯥ ꯀꯨꯝꯊꯗꯨꯅ ꯀꯣꯏꯌꯦꯡ ꯀꯣꯏꯌꯦꯡ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯈꯔ ꯉꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤꯉꯩꯗ ꯔꯥꯖꯦꯁꯁꯨ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯌꯦꯡ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯈꯔ ꯊꯥꯞꯂꯞꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯅꯪ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯖꯤꯜꯂꯝꯃꯨ ꯑꯩ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯔꯥꯖꯦꯁꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯩꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯔꯥꯖꯦꯁꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯈꯤ꯫ ꯃꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯦꯁꯄꯨ ꯌꯨꯝ ꯃꯅꯨꯡꯗ ꯀꯧꯁꯤꯟꯈꯤ ꯑꯃꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯄꯤꯊꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯔꯥꯖꯦꯁꯄꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯑꯃꯗꯤ ꯔꯥꯖꯦꯁꯅ ꯆꯠꯀꯗꯧꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯦꯁꯇ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯒ ꯆꯞ ꯂꯦꯞꯇꯨꯅ ꯎꯪꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯔꯥꯖꯦꯁꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯆꯥꯛꯈꯤꯕꯗꯒꯤ ꯄꯨꯡꯀꯥ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯔꯥꯖꯦꯁꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯈꯤꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯨꯡꯀꯥ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯩꯔꯞ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯣꯏꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯤꯃꯟꯕꯗꯒꯤ ꯋꯥ ꯐꯥꯎ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯔꯥꯖꯦꯁꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯅ ꯈꯟꯈꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯃꯉꯛꯁꯝ ꯅꯣꯝꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯕꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯑꯔꯨꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯛꯈꯤ꯫ ꯔꯥꯖꯦꯁꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯃꯁꯥꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯈꯨꯟ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨ ꯌꯧꯕꯒ ꯔꯥꯖꯦꯁꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫
Rajeshna lambida mangonda tholakhiba thodok-sing adu khun adugi gaupura aduda loinamak tamkhi. Adubu gaupura aduna Rajeshta hairakhiba wahising adu tabada mahak thajaba ngamkhide amadi lawai lemfugi masam adu chap yungkhi. Gaupura aduna makhoigi khunda nupa macha amana makhoiga kas manadaba nupi macha amaga luhongduna khun adugi manakta yum macha ama saduna leirami haina hairakhi. Adubu kas manadaba nupi macha ama lawi haiduna nupa macha adugi imung manung aduna saumanduna yum adu mai thadokduna makhoi ani adubu hatokpikhi haina so hairakhi. Numid adudagi makhoi anigi mathwai adu lan mangamdaduna mafam aduda koipai paiduna leibani amadi khun adugi mioisingna lambida chatpada makhoi anigi mathwai adu unabachu yaunare haiduna hairakhi. Numid adudagi driver adugi wakhal adu choiba horakhi amadi mathanta yumdagi mapanchu sungthok thokhide. Rajeshu thodok adubu kauthoke haiduna yamna kanna honarabasu thodok adubu kauba ngamdaduna ngasi phawbo leiri. Facebook ta Manipuri horror story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam ta tawiramu. Mathangi video da amuk unarasi habisga loinana yangkupam loyangan bana mayam pumna mukti kainabagi yathang nizari.